Lan Thinghounaba Germany gi Chancellor Skolas Ngasidagi Ukraine amasung Russia da Chatkadouri Russia amasung Ukraine gi marakta khanghoudaba mikupta lan tholakpa yai haina intelligence ki sourcing na warning tawringai talakta Germany gi Chancellor Olaf Skolas na ngasi Ukraine da amasung laibak pokpa numitana Russia da satuna wari sanaraga lal thoktanaba honagadawri tension asi yamna wangba maramna Germany na Ukraine da leiriba masagi citizen sing Yariba makai thuna thorokna basu khangalle Skolas na Ukraine gi capital Kiev amasung Russia gi capital Moscow da Chatkadouri basi Chancellor gi pham pairaba matungda ahanba ne Laibak ani sigi president singa unatringai mamangda Skolas na tongan ba mawongda wari sanabagi thabak makha chathanaba loinana Russia gi mafamda su nahona na warning tawkhi Europe ta lan thokhandana ba honaba ibase aikhoi gi ithone masina maram oiduna Ukraine da Landa pa matamda Russia gi oina yamna mangjagani amasung aikhoi di ally singa lingjel manana leiri haina aikhoina Russia gi mafamda mayek sengba paujel pi di haina Skolas na German parliament ki upper house da wangang bada phongdokhi Europe ta khwaidagi ina khunba laibak singi marakta ama oiriba Germany na Ukraine ga lona ba paringda Russia na lanmi saithoktuna thamliba du yaningda ba phongdokle Russia na attack tawba matamda yamna chawba saitheng lakani hainasu Russia da warning tawri adubu United Kingdom na singba atai leibak singna tawbugumna Germany na Ukraine da khulai supply tawdaba amasung atai darkar oi haina khanba khongthang sing lokholakdaba sina ally singda yamna nungai handri Prithvi gi lanjaw da Germany gi mingsat yamna thikiba amasung lan sokna bahaibasi aroiba upai oigadabani haina German leader ayambana thajana maramna sakti leraba leibak asigi maikaidagi ihai hainingdaba matawasi ulakpani hainasu analyst singna thajari itihas ki nungaitaba wari kaya leirabasu Skolas na laibak pokpa numitta Russian President Vladimir Putin ga unaba matamda Germany asi European amadi American ally ga punna leiri habadu mayek sengna khanghanba darkar oi haina thajari Skolas na Russia gi mafamda yamna mayek sengba paujel ma pigadabane nongsup laibak singi marakta apunbagi pangal amasung lingjel manaba leiba matamda Kanamta na singsep thabang ngamloi haibasi Russia da bab tahangadabane Skolas na Russia da satpa matamda pigadaba khwaidagi maruoiba paujel asi masini haina ahyak na thajai haina German Marshall Fund gi expert Marcus Ginner na phongdokhi US President Biden Russian President Putin na Ukraine crisis ki matang da phone da wari sana khre Ukraine da hojik oriba phibam ki matang da United States ki President Joe Biden amasung Russia gi President Vladimir Putin na thangjanumita telephone da wari sana khre White House statement amadi Kremlin gi matungina pung amarom subna phone da wari sana kibaduda lusingbani na Ukraine da hojik oiragliba phibam amadi mari leinaba security issue sing khana nainakhi White House na hai Biden na Putin da United States na diplomacy gi khongthang sing laukhanaba makhata na sem saduna lei adubu atai scenario singi damaktasu mahaki laibak na sem saduna lei haina khanghanki Kremlin gi Ed Yuri Usakov palladuna Sputnik ki report na haidi madudi security guarantee singi matangda Russia na US ki maikaidagi masak thokpa response phangdri Russia na security guarantee gi matangda laibak sigi response athuba matamda US amasung NATO da summit tawragane lusingbani na makhata na wari sanabagi wafam yanakhi Kremlin na White House pu Russia gi maruiba security gi wafam sing yangsinba ngamdre amasung Biden administration na Putin gi government pu Ukraine da landaravadi Sel thumgi akan ba thingba sing thamgani haina hanjin warning tawkibaga loinana United States amasung Russia gi marakta hakthengna na engage tawnabada process leite haiba yai Sairak sida Russian Foreign Minister Sergei Lavrov amasung US Secretary of State Antony Blinken asu thangjanumita phone da wari sanaduna Ukraine gi phibam amasung Russia amadi nongsuplom gi laibak sing gi marakta laigadaba security gi guarantee gi phibam gi matangda khanna neina khrei Russian Foreign Ministry na thadorokpa statement amaki matungin na wari sanaba aduda Lavrov ki maikaidagi United States amasung masigi misang singna Ukraine gi mayokta Russia na akalaring singbagi thawong chathai haina akanba propaganda campaign chathabagi maral sikhi Ukraine gi phirepta kaihobagi thawong yawi Kiev ki authority singbu mixed agreement mai pakhandana ba mawongda pungning thogatli amasung Donbas issue bu forces naduna waroishin purakna bo honai haiba Russia na Ukraine bu Maral siba wafam singi mayokta US amasung misang singna aranba wafam kaya sandokli hainasu Lavrov na wari sanabadu da pankhi nisikan sapam na khwaidagi paisa paiba mirep oire
तारानिथोई सुबह मणिपुर लेजिस्लेटिव असेंबली की ओइना हौजिक फाउबदा मिरेप ओइनाबा नॉमिनेशन फाइल तौरखिबा कैंडिडेट सिंगी मनुंगदा कैसामथोंग केंद्र की इंडिपेंडेंट मिरेप निशिकांत सापमना ख्वाइदगी हेना सेल पाइबा कैंडिडेट ओइरे निशिकांत सापमना फाइल तौरखिबा इलेक्शन एफिडेविट की मतुंगिना महाकी ओइबा एसेट असि पुन्ना crore 3,50,8 पैसा 3 ने महाकी लोइना बीएस आनंदिता गे एसेट न लुपा crore 5,50,8 3,9 पैसा 94 ने निशिकान असी हौजी संगाई एक्सप्रेस पाउसे की मपुसु ओइरिबने निशिकान की मूवेबल एसेट असी लुपा crore 13,50,8 5,9 पैसा 3 ने मासिगी मनुंग तोंगान तोंगान बैंक अकाउंट 9 लुपा लाख 93 अदुगा मखुतना लुपा लाख 3 लैरे म्यूचुअल फंडना लुपा crore 3 की मथक्ता महाकी शेयर ओइना इन्वेस्ट तौरे महाक मसागी गाड़ी 18 लै मासिगी मनुंग लुपा लाख 3,9,9 चनी पीबा मारुति बेन अमा लुपा लाख 63,3 4 मरी पीबा जिप कंपास अमा लुपा लाख 59,9 चामरी 3 पीबा मर्सिडीज बेंज अमा लुपा लाख 13,9 4,9 पीबा वर्ना कार अमा अमसुंग लाइसेंस पिस्टोल अमा याउरे महाकी लोइना बे आनंदितागी मूवेबल एसेट लुपा crore 5,50,8 3,9 पैसा 94 ने अदुगा सेल ओइना लुपा लाख 3 मखुत्ता लैरे निशिकान की इमोवेबल एसेट ना लुपा crore 5,50,8 3,9 ने अदुगा गवर्नमेंट ड्यू ओइना लायबिलिटी लैरिबा लुपा लाख 9,94,8 4,9 अमसुंग बैंक तकी लोन ओइना लुपा crore 2,19,9 9,9 पैसा 49 ने एमएलए अमदी मिनिस्टर कयारक ओइरखरबसिंगदगी सेल पाइबा हेली हाइना फोंदोकलिबा से अकाउंटेबिलिटी की अहानबा सरुकने निशिकान मणिपुर एमएलए कयारक ओइखरबा अमदी मिनिस्टर ओइदुना मियामगी लनथुम कया लेप्सिनखरबसिंगना मसागी मरल मथुम लोटसिंदुना मिखलगी एफिडेविटता हापा ngamdre अदुबु आईदी इसागी लैजबा लनथुम पुमनमक मिखलगी नॉमिनेशन फाइल दा हापतुना मियामदा खंगलिबा से ट्रांसपेरेंसी अमदी अकाउंटेबिलिटी मियामदा चपचाना खंगनबगी अहानबा खोंथांगनि हाइना कैसामथोंग केंद्र की इंडिपेंडेंट मिरेप निशिकांत सापमना फोंदोखरे टीम निशिकान सिंदुना nghan thauda babok leikai da leiba niशिकान सापमगी mayum da lakadoriba mikhal asiga mari leinana mahaki election symbol miyam da lauthokpagi thauram da phongdokibane symbol ahum thajin bagi manung da torch light pu mahakna pambagi mathakta election commission of india na ayaba pirakpagi nungaiba phongdoktuna mahaki supporter sing da wangang bagi thauram da phongdokibane निशिकान ना मखा तारादुना कैसामथोंग केंद्र अमदी मणिपुर असी अमंब खुनाई अमा ओइना हिंगले अमंब कया असी कोहननबा मंगाल अमा पीनबा टॉर्च लाइट असी खनबदा ECI ना अयाबा पिरकपा असी महाक अमदी टीम निशिकान के ख्वाइदगी नुंगाइबा मिकुपने मणिपुर एमएलए अमदी मिनिस्टर कया लैख्रे मखोइना तानसिलिबा सेनफमसिंग अदुदगी अपिकपा बिजनेस तौबा अइना हेना पैसा पाइरमगदबा नत्ते सही यांखै की मनुंग दा अहाकी मतिक चाबा युम अमा फाउबा साबा ngamdre लंबी ना महाकी मयुमदगी हेना वांगना लैरि हाइरदुना महाक्ति लीडर ओइनिंगबगी पॉलिटिक्स दा संगलकपा नत्ते पॉलिटिक्स याउदुना मियामगी साउखटपा अमदी अवोनबा खुनाय अमा पुरके हाइबदगी चंगलखिबने इंडिपेंडेंट मिरेप ओइना थोरकपदगी मंगोंदा निंगतंबा अमा पीरे हाइरदुना केंद्र की मियामगा लोइनना केंद्र असिगी अमदी मणिपुर की साउखट थौरांगी लंबीदा हेना असानबा मियेंग थंबा ngamlagani हाइखे महाकना मखा तारादुना मणिपुर पानखिबा पॉलिटिकल लीडर सिंग असी मसागी विजन लैबा अमत्ता याउदे मसागी पॉलिटिकल विजन लैतबसिंग एक्सीडेंट थोक्तुना मांखरगदबा ngaktane मणिपुर ड्रग थिंगी हाइरबसु युमथोंग खुदिंगमक्ता यु अमदी मयाई काबा ड्रग सिंग फंगदबा लैते मियामगी लुसिंगबनी हाइदुना अरानबा वजाउ कया nganglibasida मणिपुर की मियामना तादुना लाक्ले मणिपुर कंसी हाइरबदी मणिपुर की मियामना मसागी हक खंगना थबक तौबा मथौ ताई महाकना एमएलए ओइरबसु महाकी फंगफम थोकपा सैलरी अमदी चाकथुंग खुदिंगमक मियामदा सिनगनी हाइना मियामदा लाउथोकिबा फिरेपसिंग ngasisu hongdri हाइखे अरोइबदा ताबिरिबा पुमनमकपु थागतचरी।